ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯡꯈꯣꯛ ꯎꯇꯤ ꯑꯗꯨꯗꯒꯤ ꯃꯣꯟꯖꯥꯎꯕꯤ ꯎꯇꯤꯗꯤ ꯃꯌꯥꯝ ꯑꯃ ꯆꯥꯕꯤꯔꯝꯃꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥꯒꯤ ꯎꯇꯤ ꯊꯣꯡꯖꯔꯛꯀꯦ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯥꯡꯈꯣꯛꯂꯥ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯆꯦꯡꯒ꯭ꯔꯨꯞꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤꯅ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥꯒꯤ ꯎꯇꯤꯁꯦ ꯐꯖꯅ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯎꯇꯤ ꯊꯣꯡꯅꯕ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯃꯄꯨꯟ ꯑꯅꯤꯈꯛ ꯂꯧꯔꯛꯄꯅꯦꯕ ꯃꯄꯨꯟꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯥꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯃꯆꯩꯁꯤꯡꯁꯦ ꯊꯝꯃꯅꯤ ꯃꯆꯩꯁꯤꯡꯁꯤꯃꯨꯛꯀꯣ ꯑꯇꯣꯞꯄ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯅꯤ ꯍꯧꯖꯤꯛ ꯃꯅꯥꯁꯤꯡꯁꯦ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯎꯇꯤꯁꯦ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥꯁꯦ ꯈꯛꯇꯅ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯅꯥ ꯀꯔꯤꯝꯇ ꯍꯥꯞꯄꯣꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯈꯤꯇꯪ ꯊꯨꯅ ꯃꯨꯟꯅꯕ ꯍꯥꯏꯅꯀꯣ ꯈꯔ ꯀꯨꯞꯅ ꯁꯣꯏꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯗ ꯎꯇꯤꯗ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯇꯤꯜꯍꯧ ꯃꯅꯥ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯁꯤꯡ ꯑꯁꯨꯕꯅꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯆꯩꯗꯣ ꯑꯗꯨꯅꯦꯕ ꯑꯁꯤꯗ ꯍꯋꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯗꯅ ꯍꯩꯕꯣꯞ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯁꯤ ꯆꯦꯡꯅꯤꯀꯣ ꯆꯦꯡꯁꯤꯅ ꯃꯐꯣꯟ ꯇꯥꯅꯕ ꯈꯤꯇꯪ ꯍꯥꯞꯀꯦ ꯇꯧꯕꯅꯤ ꯆꯦꯡꯁꯦ ꯑꯩꯒꯤ ꯕꯥꯁꯃꯇꯤ ꯑꯀꯨꯞꯄꯗꯨꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯆꯅꯥ ꯇꯪꯈꯥꯏꯅꯤ ꯆꯅꯥ ꯇꯪꯈꯥꯏꯁꯦ ꯅꯨꯡꯗꯥꯡꯗ ꯇꯤꯡꯊꯣꯛꯑ ꯊꯅꯝꯕꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯅ ꯁꯪꯒꯣꯝ ꯈꯔ ꯂꯧꯔꯦ ꯍꯧꯖꯤꯛ ꯎꯇꯤ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯒꯦꯁꯇ ꯀꯣꯟ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯩꯅ ꯀꯨꯀꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯦꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯕꯦꯀꯤꯡ ꯁꯣꯗꯥꯁꯦ ꯆꯥꯃꯁ ꯑꯃꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯕꯦꯀꯤꯡ ꯁꯣꯗꯥꯁꯤꯒꯤ ꯃꯍꯨꯠꯇ ꯎꯇꯤ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯑꯗꯨꯝ ꯕꯦꯀꯤꯡ ꯁꯣꯗꯥꯅ ꯊꯣꯡꯉꯦ ꯉꯁꯤꯗꯤꯀꯣ ꯈꯥꯕꯩ ꯑꯃꯅ ꯑꯃꯨꯛꯇꯪ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯋꯥꯏꯁꯦ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯆꯦꯡꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯎꯇꯤꯁꯦ ꯁꯧꯒꯠꯂꯦ ꯑꯗꯨꯅ ꯃꯩꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯩꯕꯣꯞ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯐꯗꯤꯒꯣꯝꯒꯤ ꯃꯀꯣꯛ ꯊꯪꯕ ꯃꯆꯩꯗꯣ ꯁꯣꯏꯗ ꯊꯝꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥꯗꯨꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯑꯗꯣ ꯃꯩꯁꯦ ꯌꯥꯝꯅ ꯀꯜꯍꯜꯂꯣꯏꯀꯣ ꯃꯩꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯅꯤ ꯌꯥꯝꯅ ꯀꯟꯕ ꯇꯥꯔꯒꯗꯤ ꯄꯥꯊꯈꯤꯅꯦꯕ ꯎꯇꯤ ꯍꯥꯞꯄꯅꯤꯅꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯐꯨꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯞꯄꯒ ꯌꯥꯝꯅ ꯀꯨꯏꯍꯧꯗꯦ ꯑꯗꯨꯝ ꯃꯨꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯀꯣ ꯈꯨꯠꯅ ꯅꯝꯕ ꯃꯇꯝꯗ ꯍꯋꯥꯏꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯍꯋꯥꯏꯁꯦ ꯃꯨꯟꯕ ꯇꯥꯔꯒꯁꯨꯀꯣ ꯍꯦꯟꯅ ꯑꯃꯨꯛꯀ ꯃꯐꯣꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯤꯠ 5ꯇꯪꯒ ꯑꯃꯨꯛ ꯁꯧꯍꯟꯈꯤꯅꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯐꯥꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯁꯪꯒꯣꯝ ꯍꯩꯖꯤꯜꯂꯅꯤ ꯁꯪꯒꯣꯝꯁꯦ ꯑꯩꯒꯤꯁꯦ 200 ml ꯅꯤ ꯍꯥꯏꯗꯤ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃꯈꯛꯅꯦꯕ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗꯀꯣ ꯃꯆꯨꯁꯦ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨꯀꯣ ꯃꯍꯥꯎꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯩ ꯁꯪꯒꯣꯝ ꯍꯥꯞꯇꯕꯒ ꯍꯥꯞꯄꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯉꯗꯤꯀꯣ ꯁꯪꯒꯣꯝꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯌꯥꯝꯅ ꯃꯍꯥꯎ ꯂꯩ ꯑꯗꯨꯅ ꯁꯪꯒꯣꯝ ꯍꯥꯞꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒꯀꯣ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯇꯧꯔ ꯁꯧꯍꯟꯅ ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯁꯣꯛ ꯇꯧꯁꯟꯗꯣꯏꯅꯤ ꯑꯗꯨꯅ ꯁꯥꯏꯗꯇ ꯇꯋꯥ ꯑꯃ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗꯗꯤꯀꯣ ꯍꯪꯒꯥꯝ ꯊꯥꯎꯅ ꯍꯦꯜꯂꯤ ꯃꯍꯥꯎ ꯂꯩꯍꯟꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯁꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯗꯀꯣ ꯖꯤꯔꯥꯁꯦ ꯆꯥꯃꯁ ꯑꯃꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯤꯇꯪ ꯊꯥꯗꯔꯒꯦ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯜꯂꯅꯤ ꯇꯦꯖꯄꯇꯥꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯞꯀꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗꯀꯣ ꯆꯅꯝ ꯍꯥꯞꯆꯤꯜꯂꯦ ꯆꯅꯝ ꯍꯥꯞꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯅꯤ ꯑꯗꯨꯒ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯆꯥꯃꯁ ꯉꯥꯏꯍꯥꯛꯇꯪ ꯍꯥꯞꯄꯅꯤꯀꯣ ꯁꯣꯛꯇ ꯁꯨꯃꯥꯏꯅ ꯖꯤꯔꯥ ꯑꯁꯨꯕ ꯍꯥꯞꯄꯁꯦ ꯌꯥꯝ ꯃꯍꯥꯎ ꯂꯩ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯎꯇꯤ ꯍꯥꯏꯁꯤꯗꯤ ꯃꯁꯥꯒꯤ ꯌꯥꯛꯄꯅꯤꯅꯀꯣ ꯊꯨꯝꯁꯦ ꯈꯤꯇꯪ ꯂꯤꯛꯇꯛ ꯑꯗꯨꯝ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯗ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯑꯃꯨꯛ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯕꯨ ꯀꯩꯅꯣꯝꯒ ꯍꯥꯞꯇꯧ ꯋꯥꯠꯂꯤꯀꯣ ꯑꯗꯨ ꯍꯥꯞꯄꯒꯗꯤ ꯃꯍꯥꯎꯁꯦ ꯈꯪꯉꯦꯅ ꯑꯃꯨꯛ ꯍꯦꯟꯒꯠꯇꯣꯏꯅꯤ ꯑꯩꯅ ꯉꯁꯥꯏ ꯁꯪꯒꯣꯝꯕꯨꯗꯤ ꯍꯥꯞꯈ꯭ꯔꯦꯀꯣ ꯁꯪꯒꯣꯝ ꯍꯥꯞꯄ ꯇꯥꯔꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯅꯤꯅ ꯑꯗꯨꯅ ꯉꯁꯤꯗꯤ
देसी घी से अमुक चामच अमखक हापीरनी देसी घी से हापसिनको महाव से अमुक खंगेन हेंगलनगनी हाइदी संगोम सो हापे देसी घी सो हापे महाव से मागी लंबा से खेत लेररोय महाव ददी अदुना नोफादोक चाबनिना कैसु काइदे हापियु हजिगा सिदा फदिगोम हापचलनी अदुगा फजना अमुक्तंग ओटपीरनी अदो उती से को मयाम मई खितंग नाइरिंगीदा थांगदबिबा अदु नत्रगदी मई से लोइना फमजनगिनेबा हजिगा सि यारे अदुना मई से थिंजनबिरनी मयाम मई ngasiगी सेंगुरमनागी उती से थोंगो लोइजरे हजिगा सि फजने इंगलनी अदुगा बाउलमदा खाइदोकलनी मयाम मई ngasiगी वीडियो सिना मयामदा कानाबा अमदि नुंगाइबा फाउबिरगदी सोइदना कमेंट तौबिरमु मयाम कमेंट उरगा इंगोंदसु यामना नुंगाइबा फाउजै लोइदना चैनल असिबुसु लाइक शेयर सब्सक्राइब फॉलो तौबा काउबिगनु मयामना सेमनिंगबा मथे लेरगसु अदुम हाइबिरउ ऐ मखा ताबा वीडियो सिंदे सोइदना अदुम सेमजरके ngasiगी ओइनदि मतांग सिदा लोइसिनजरगे मथंगी वीडियो दा मुगना थेंगनरसि बाय बाय